Ngaranungdan phongkiba kanglipaki mairagi pause dagi maruoiba pau khara khangatsaraga miyamdo khudo tamjige sana savida kuki mertens singa namai kapsilapagi pau tawba chatluba paumi ja regime kangun athingba pirakrai ngarang numidang pung mapa makharom taba matamda Imphal East ki Yangampopi police station konba sabukok khunau sabukok sana save sate khomal amade thanapopi hariba maitai khulsing achida kuki mertens singna chingthaktage namai amadi bom kapthaduna landarakhi Pawashi tabadagi Imphaldagi paumi khara na mafam aduda pauloba chatnaba honnabada jar regimengi kanguna athingba piduna asingwa paulo halakidre haide thaudok thofamda pauloba chatluba paumi asi lamdam asigi electronic media ama oiriba IS komgi paumi mayang lambam Suresh Maitei sai nifuga mangana lusingduna paumi khara yauna alto car amada nomai kaptharakliba mafam adu yaunaba changsingki numidang pung 11 makhai taba matamda Yangampopi bazar yawbaga Santi Khobal tamna kar adu thousanaba hotnabada Yangampopi bazar da lairamba jar regimengi kanguna sangba yaru haina khamki haidei IS komgi paumi mayarambam Suresh na thaudo adugi matangda pause asiga wari sanaba matamda phongdokhibade jar regimengi kanguna athingma pirakpa aduda gari degi kamtharaga karigidamakta athingma piribano aikhoi paumini pauloba lakpani hajuna icard na singwa putokina saktakhi mahang masama press thaba jacket lekei adubu paumini haina saktaklavasu Santi Khomal tamna jangankide jar regimengi personnel amana makhoi photo kapu haina paumi Suresh to kafanki masigi matungda Suresh na maru oibagi jar regimengi kanguga makhoige phurup photo ka aminasi haibada yakhide hairei Suresh na makhata na phongdokhibada lairamliba jar regimengi kangu aduda makhoigi CO yaurumki CO masana kausilakpadagi mahak masa magna aikhoi paumini paulauba lakpani haibada makhata na thodok thufamda changba yaroi haiki aduga paumi singna khwadagi yadaba si CO masa mangni haiba wafam phongdorakki hairei maduda Suresh na paumi singi mafamdade aduguma karigumba amata laiti haina phongdokki hariba mafam aduda Yangampopi police station gi OC na luchingba team ama mafam aduda changlakki maduda OC na paumi sing adubu hara horang tawki loina jar regimengi CO na hariba mioi aduda paumi singne chumna paulauba lakpani haina wari saduna khanganki loina CO aduna yamna nungsibagi maungda mithai chaw haiduna piraki maduda paumi Suresh na sakhide hairei jar regimengi CO ga wari sanaraba matungda thaudok thofam Santi Khombalomda changba yadabadagi paumi singna tongba alto car adu Yangampopi bazar tamna lakki Yangampopi bazar da lairamba maira paibe imaibel singna pressman lakpa uba aduda harauba phongdoktuna cha thakminasi haiduna ngahak leiki hariba matam aduda jar regimengi kangusu mafam aduda changchilaktuna mathong marang khangduna makhoina electric pole da kangsi khingki maduda karigidamakta kangsi khingleibano haiduna maira paibe imaibel singna jar regimengi kanguda onchindina wafam khara haiki asumna charang naringai chal aduda paumi kangu adu mafam adudagi maira paibe singna sakro haibadagi Imphal tamna lakhibani maduna kuki merton singna nomai kaptharakliba mafamda changduna asengba paulongnaba honnaruba paumi singda jar regiment na athingba piduna pauloba ngamankidaba adu aranba thouwongni pende haina paumi Suresh na makhatana phongdokhi pungni phuni bange manungda central force laukthoktrobade urkulambi matang kaktana total shutdown tawragani imalup singh kuki merton singna yamna toyna nomai amade bom kapchinduna darakliba sabukho khunau thanapopi sina savina singba thangnariba maitei khulsingda lairiba central force sing asi pungni phuni bange manungda lauthokuna state force oina thamdrabadi lakliba August 3 ki ayuktagi Imphal ukhulambi matang kaktana total shutdown tawragani hariba khongjang asida Manipurda lairiba civil society organization sing amade imalupuna magna mateng pangbiyu haina LKBBF ki coordinator oina okensana na phongdokhrei wafam asing ngarang numidang pung 4:30 tarapa adwaidagi hauna kuki merton singna maitei taba mafam singda landaraktuna asu apan kaya thoankraba matung asi mafam aduda tongan2ba khul haibadi sabukho khunau sabukho Yangampopi Santi Khomal thanapopi amadi sina savina chingbagi maira paibe imasing amadi Manipurgi saknareba imalup CSO amasung LKBBF ki maru oiba thaumi kayaga loinana miyamgi mifam ama pangthoklaba tungda warep asi laugduna miyamda laukthokkhibani hairei Paomilal haokipna chathariba aranba thouwong tongan2ba phurup singi luchingba singna CM unaduna action laukhatpinaba taksingkhrei achoba phurup singna apikpa phurup singi sakta manghanaba namhatpinaba hotnare haina Committee on Protection of Tribal Areas Manipur Kuki Hills ki luchingba Paomilal haokipna chathariba thouwong asigi matangda chapchaba thabak laukhatpinaba ngasi tongan2ba phurup singi luchingba singna Chief Minister M Birenga unaduna taksingkhrei Chief Minister ge Bangroda unakhiba aduda Federation of Hongme Kharam Union Manipur Khalam Parel Village Authority Laikol Phairal Village Authority
Kabui Union Manipur Com Tribe Organization Valley amasung Kangsup Chiru Village Authority ki mihusingsu saruk yaki. Chief Minister gu unaba aduda Paomilal haokipna Com Chiru amasung Impui yauna phurup macha singbu Kuki Tribe ni hana saktaktuna National Commission for Scheduled Tribe NCST da wakatkiba aduba phurup singi luchingba singi maikaidagi chanaba yaroidabani hana yaningdaba phongdoktuna thabak laukhotpinaba Chief Minister da taksinki. Chief Minister gi maikaidagi su phurup singi maikaidagi pukhalakliba wafam adu yengsimbaga loinina mathau taba thabak paikhatkani haba wafam thamki. Panba yabadi Kuki phurup ki manung chali hana phongdorakhibagi mayokta Com Chiru amasi impui phurup ki miyoisingna handakta khongjang changsingkhiba leikrabani. Kuki MLA tarana Prime Minister da pisimada paliba waisingna Assam Rifles na nakal amata da lepaga thabak tawi habadu mayek sengna takle kokomi haukiba sai lising aniga sumna kunguhumdagi mi ahumdagi lamdam asida oirakiba tholakani hana thajakhidaba irang ama tholoktuna ngasi se warosin leitana tha taraga manga henjilakle irang asi haurakpada state langana security ki ahoba laikhibana laksimba ngamhodabani haina phongdokki irang tholaklaba matung nomani hairaga center dagi ehema force thabiraknaba state langana haijabadagi ehema paramilitary force yongna personnel lising kya tharakki center dagi tharakhiba tonga2ba force kya paramilitary force yongna tholiba irang asi laksinaba haukiba tha taraga manga asida kana honabagi mami takhidrabaso Assam Rifles natana lakliba Central Forcing da miyamna pena khidaba laiki haina Coordinating Committee on Manipur Integrity Kokomi ki Media Coordinator Yungkhaibam Surji Kumar Khumona khoyek piduna press thadorakpa chero asina haidi chero asinhai adubu lamdam asida su matam sangna leklaba AR gi tonga2ba battalion kya gi officer singna tholibi irang asida nunggi agenda ama leibagom community ani gi marakta khenaba thabak tawkhiba kaya haukiba tha taraga manga asida miyamna uba phangki lamdam asida hauji Central Forcing haibadi CRPF BSF CISF ITBP SSB Jar Regiment Khokha Regiment CFPF Army yauna tonga2ba forcing asida kokomi amadi miyamna karigumba makhal amatagi yaningdaba natraga maral amata sikhiba laikhide adubu AR de miyam amadi kokomi na nakal amatagi miyengda thabak tawi habasigidi khudang chamdam kaya leiri makhoigi mitmangda yum kaya mai thakibada yengduna laikhiba state forcing na mathau tawbada ai apan pikhiba kaya asina force asi natural oina state force mateng pangduna thabak tawi habasidi miyamna yaningoidaba wafamni hairi amaramda North East ki counter agency laksinaba masing yamkhraba matam sangna leklaba AR na thoklibi irang asida sumari leinariba narco terrorist singna sokale habasigi mayeklaraba khudam kayasu lengduna leiri makhoigi naton sumangda chingmai kayadagi poppy plantation tawba border ngakpagi thawlang lawriba makhoigi khutagi lona yadaba drug kaya border lana puthau pusin tawba kaya lisang sitna laksimba ngamdana lakli hairi chero sin hairibadi haukiba matam kaya asi community kharada tongchinduna makhoigi aronba agenda kaya mai paknaba honai haina miyamna hainaba leiringai cherakta Kuki MP ITLF Kotu COTU yauna tonga2ba chero kaya thadoktuna AR bu sagapa chero kya thokiba amadi Kuki MLA taranasu Prime Minister da pisingkiba memorandum da AR lathokpidanaba waro yauriba asina AR na chingkuki narco terrorist sagwali habase mayek sengna takle aduga atopa Central Forcing CRPF BSF Jar Regiment Khokha Regiment kaya gumbana makhoigi area thadoktuna sakhiba matamda ngasi fawbada Kuki MP ITLF Kotu amadi Kuki gi MLA tarana ayetpa athingba pikhiba leite masina taklibada AR nakal amada tongsilaga tha taraga manga fajilaklaba irang ase hena pakthok chathok ale habase hena mayek senghalakle haide yangang popi sandi khomal da Kuki militant singna mai kapchinduna soan khraba yumsing asi police ki team amana yengsingkrei case ama sulokhakrei ngra nomidang puma pamakhairam taba matamda Imphal East District ki lamlai kendra gi yangang popi police station manung chena leiriba sabukho khunau sabukho yangang popi sandi khomal amade thana popi na chingba maite khol singda Kuki militant singna bom amade nomai kapchinduna ladarakhiba aduda akai atoi thokhraba yumsing asi yangang popi police ki second or senior luchingba team ama laktuna akai atoi thokhraba yumsing gi phibam yengsimbaga loinana case ama sulokhakrei Kuki militant singna nomai kapchilakpadagi akai atoi thokhraba yumsing adudi yari pok sandi khombaldagi thoksam amu apopati aismangi thamna popidagi laitongbam Kumar apopa laikhidraba ibotombi choga from ibomsa apopa laikhidraba ningthemjau ngamom Hemanta apopa ngangom ibosinga antem Rohen apopa inau amadi thna popidagi kaisam sanathoi apopa Chandramani ki yumsing hairi ngasi ayu yangang popi PS ki
Second OC luchingba team ama laktuna kuki militantsingna nongmai amadi bom kapsilakpadagi akai atoi thokraba yumsing adu haktingnana yengsimbaga loinina case ama lokhatkibani hairi. Paw asin hai kuki militantsingna narakraba matung mafam aduda laiba oinam tongan2ba lina phongdorakpagi matung inadi irang khara nemtharakle irang laitre hariba luchingba simikup amata oirabasu thanapopi khulda lakpiyu makhoiga pun ahing amata oirabasu lekminasi. Hauji hariba maitai khulsing asida kuki singna landaningba matamda hektamak landavada yamna komna thokpa haibadu oire. Mafam asida lairiba Center for Sing kuki militantsingna nomai kaptharakpa matamda handuna nomai maru amata kaptana yengduna leire. Mafam asida lairiba army singna Casper vehicle manungda tongduna leiraga kuki singna bom yaunga nomai kaya kaptharakle. Kuki singna bom amase nomai kaya marom kaplabasu Center for Singadi maru ama fauba handuna kapte. Kuki singna nomai kaptharaklabasu Center Force hek lakpaga nomai kapa lepkhibagi thaudo laiki. Haujikti kuki singna chatharakliba lalong asi hongkhre haiki mahakna makhatan hai. Thanapopi sabu kokunau sana sabina chingba mafamsingda kuki singna yamna toina nomai kaptharakle. Mafam asida lairiba Indian Army singa kuki singa paw phongnaba manba mawong kaya amasu laire. Kuki singna yamna kana nomai kaptharaklabasu makhoibu laklabadi kuki singna nomai kapa hekta lepke. Mafam asida lairiba Indian Army singna amuk hanna kuki singna nomai kaphalaroi harabasu hanjin maitai khulsing asida nomai kapsilakli. Adubu nomai kaplakliba mafamsingda nongmata changduna combing operation chathaba amadi khusu khulaina singba phagapa ama fawba laitre. Kuki militantsingna chingdagi nomai kaplaklaga tampakto onsinduna operation chathabagi thouwong kaya chatharakle hainasu Union Home Ministergi mafamda aiba che pisinduna khangankhiba leire haiba wafamsu phongdoki.